ngasi nungdaram phongkiba toan toan mase phongsingdagi maruoiba pausing khongacharakana mayamda share tawjagi ahanbada Manipuri lolgi pauksesing iyekta onthoknaba miyamgi mifam pangtokre Manipur Phongliba pauksesing kumja Englishing ani kunga nithoigi February 5 dagi Meitei Mayekta phongnaba Warep nakre Manipuri lolgi pauksesing iyekta onthoknaba miyamgi mifam ama Meitei irol iyek loina silon apun malup milan na sinduna ngasi GM Hall pangtokre mifam maduna sahi lising ani ki puwari da Meitei khunai asibu laibak thiraba thodok kayana inat naihatpiraba kayagi anam aha surambasing adubu kokthok samthoknabagi tanja adu lawbugo loinana paramasigi manungsana lamdamasida nungtigi phongliba pauksesing asi ngasidi isagi iyekta phongnabagi tanja adu chapsarabra haibdu miyamda thamki mifam aduda retired Professor W Navakumar amadi milalgi lusing purel yanglem biren Meitei sarugaki mifam aduna Warep taruksu lokhi Warep singadudi lamdamasida Bengali Mayek sizinaduna Meitei londa phongba pauksi amadi se phong punamak Meitei Mayek sizinaduna lakliba sahi haibadi kumja Englishing ani kungani thoigi February 7 dagi phongba hauba ahanba Warep asi thabakta mai pangna onthokpa ngamnabagidamak thabak thoram paumit khudingmak milan na Manipur leiriba miyang khusamnana hotnaminabada mangjil thaba mapung phaba thaurang thoksil semduna paktaknana Meitei Mayek tambibagi thabak lakhwanaba laingakna taksinba pauksesing amadi sefong singnasu apaba misingbu Meitei Mayek tambibagi kanglon sing phongbiduna iyek haitabasingbu hahenabnaba achauba thaudang lobinaba haijaba pauksesingna pau phongba matamda yariba makai lonyan yaudana irolda laijaba wahi wata sing sizinanaba haijaba amasum Bengali Mayekta lairiba khaurirolgi pukai masak matum punamak akaknaba matam amagi manungda Meitei Mayekta onthokpagi thabaksing paikhatpinaba laingakna taksinba haibasini mifam asida milalgi secretary Huirem loikhomba Meitei hai mayek satnaba haukraba sahi 15-13 ki matungda fawba mayekki phibam asi yamna penthokpa yaba phibam amadi oidri matam kya sizinaduna laklaba mayek ama nahaunana sindokpa haibasi araiba thaba amanate Chinese mayek asi kumja English simga samapan yangkhai gi matam aduwaida alphabet writing system na sindoknaba thaurang lure adubo sahi 10 rom hotnaraba matungda thaurang adu tokibagi maramdi tongali adubo satnariba mayek ama sindokpa haibasi taraiba thaba amadi nate hana satnariba mayek tuda iduna leiramba lairik sing nauna satnariba mayek tuda ithokpa haibasi sel matam masak yamna sangba pot amani adubu khwaidigi maru oibidi iyek asibu sizinnagadoriba miyamgi pukninggi asetpa phirepka loinana lofam thokpa thodang duni mahakna hai mayek asibu pak sana satna hananaba sizinaba haibasi sandokpa ama mathoktai kanana khara hena maru oina thodang loduna sandokadage nainaba yaba wahangni lol amagi nauna semgatliba wai singi ahanbagi lanai miyoi amana semgalakpa ngaktani ngalingaigi mayek leitringaida mi amadagi mi amada sinhaida semdoklami sandokpagi khongjal asi yamna tablami mayek sizinaba haurakpadagi sinhai khakta natana ayiba lairiki kuthangda sandokpa haurai masidagi khara theng tharakpada mausagi I paugi sinpamasi tholakibadagi anauba wai khakta natana anauba pot khudimak yamna thuna sandoktuna mipung khudimakta yohonba ngami inkhalakliba naha mahairoi sing haibasi furup kitungi yombiralni makhoige sunagadaba Warep lawba haibasi mipung khudimaki thaudangni migi mayekta pauksi phongduna yamlaba mahairoi singna I pau phangjanabagi khudong chaba hak matpasi kuimankhre makhatana matlagumsi iyek heihaudaba generation na hainaba hotnabago loinana khara kathok minarasi haina maknasu makhatana su phungdokhi Makasa tarak point atop maruiba paw mana education minister na school college sing satuna yeksin khre syllabus cover tauna mama mapa sing na singnaba laitana mairoi sing mai sangda thabirau rajen
SOP ngaktun school hanglabani school karamdaba ojasing action lawgani minister Lengang na pibe SOP ngaktun ngarang digi hangba hokraba class 9 gi mataki school college singda ngasi Manipur lengak education minister S Rajen lusingba mihut kangbu amana koina satuna SOP ngak libara haiduna yengsinkhre yengsin khongsat aduga mari lainana education minister school amadi college singda toramba class singda hakthingna sangduna award apa sing hangbuga loinana SOP ningthina ngaknaba khanki ngasi gi oina zone 1 gi manungda leba school sing yengsin ba satpani khongsat asina college sing amadi DM university su yengsin ki khongsat asiga mari lainana education minister S Rajen hai SOP ngaktun school sing hangba horabanina syllabus cover toba ngamnaba mama mapa sing chingnaba leitana mahiru singbu mai sangda thabirao COVID-19 laisana maram oiduna sahi amarom da school hangdana leirurabasu mahiru singi exam di pangthoktaba yadabana Mahiroi singi syllabus cover taunaba oja singna honari oja singna kana honari ba asida mama mapa singna pangbiyo hauzik phawbi oina saru ahum thokpagi amadi school ka ba haure haiki mangna hai COVID-19 maram oiduna matam sangna school college sing hangdana lairure hauzikti SOP ngaktuna school college sing hanglabani oja singna su watuna lairiba syllabus sing cover taunaba honabiyo isa na takliba subject sing adu thawai yauna taknaba honabiyo kariguma oja singna school college ka daba yoramnabadi lengana action lawani SOP ngaknaba honabada tangai fadan ayuk amadi nungthilda khaiduna class tawgani tangai fadana oja singna thengnaba khudongsa daba sing laingakta thambiyo haikre oja singna thamlakpa wakat sing laingakna soidana pigani school singi awa liba oja singsu soidna mentionana bo honagani masigidama oja hena leba school singdagi oja laukthokuna award pa school singda menchilagani magna makhatana haikibada class 10 amadi 12 ki exam pangthoknaba mari lenaba singa punna phamlaga matam laukhoklagani hauzik koina Manipur COVID-19 laisat su hantarakle adubo laisat asidagi ngakthoknaba aikoina SOP aduma ngaktaba yakhiroi panba yabadi haukiba December taraga mangada kamjong na phangkiba state cabinet mifamna class 9 gi mathata leibe mairoi singi oina school college sing hanghanana pa warep lokibani warep asigi matungina SOP ama thoktun ngarang digi Manipur da leibe school college sing thong hangba hokibani haina spausin makhatari atopa paw amana CBSE gi class 10 amadi 12 ki exam gi matam lagliba February ani da lakthoklagani COVID-19 maram oidana matam leppangamdana leidiba CBSE ki class 10 amadi 12 ki exam singi matam lakliba February sachet anida lauthoklagani haina education minister Ramesh Pokriwal phong lautthokre haina spawmna makhatana phungdorakli lushilakpoina masu makhasa thrakpoina topa pawamna mulisipriya kanguzamda CNN news aitina water heroes award pikre Bollywood actor Akshay Kumar na thakatpa phungdokre India ki Republic Day numite CNN News 18 na masagi sahi Nepal khakta ngai dibi malem gi sakna ribi Meitei Sanu climate and environment activist Lisipriya kanguzamda water heroes award pi duna Mumbai da ikai khumna bu utkre magna Bollywood actor Akshay Kumar ga su unaduna India da ising phangdabagi awabasi kokhannanaba campaign ama sa hawtokminakre hairi Lisipriya na leidiba malem gi climate change thengnanaba leidiba Thaudang amadi environment kannanaba lepa leitana khongjang sing asida sakhang mingthol asi pirakpani amasum Lisipriyana thoramadu loiraba tungda media singda haikibada malemda ngasi ising phangdabagi awaba mayoknari basi climate change na thokalakpa ngaktani hana mamangda leiramba torel pad amadi pukri sing kangkhiduna ngasidi mangkhre amadi mi singna nongmonomogi yamsilakpa ngasidi miyoi crore isingi damak lan suknari amadi madu India da su upa fangle South India da Karnataka amadi Tamil Nadu gi isingi lan ngasi su loi benaidri masi khangna aikoina ising likna sizinaba mathautai aikoina wash basin dagi khut hambagi masumasi toilet flush taunaba amuk hana sizinaba yai masina imung amada ising liter sama hena nongmada sep tawba ngamgani masi Japan da tawi lengak nasu Dubai da tawbugum inakhonba imung singda ising manghanbagi wash water tax loba yai amadi laikai khul singda pipe the ising leak oiba mentionanaba free plumber service thamlabadi ising ka hena mangaliba asidagi kanba ngamgani su mangna haiki Bollywood actor Akshay Kumar no Lisipriyana malem gi oina angang oijarabasu
environment gi lawriba thodang asibu thakatpa phungdokhi makhoi asina global water crisis ki matang na malem gi miyoi sing parks na campaign tawduna khangana bo hotna gadabani thauramadu union home minister Rajnath union education minister Ramesh Prokhiya Nisak union health minister Dr Harshvardhan union road minister Nitin Gadakari union water minister Gajendra Singha Shekhwat union textile minister Srimati Irani union youth minister Kiran Rijiju amadi saknairaba AR